ꯑꯃꯁꯨꯡ ꯍꯧꯔꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟꯗ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯑꯃꯁꯨꯡ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯅꯅꯕ ꯂꯩꯕꯥꯛꯀꯤ ꯋꯥꯈꯜ ꯈꯟꯅꯅꯕ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤ 13 ꯑꯥꯒꯁꯠ ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦ 13 ꯑꯥꯒꯁꯠ ꯄꯥꯡꯊꯣꯛꯆꯔꯤꯕꯁꯤ 1891ꯗ ꯕ꯭ꯔꯤꯇꯤꯁꯀꯤ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜ ꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯑꯗꯨꯒꯨꯝꯕ ꯀꯣꯂꯣꯅꯤꯌꯦꯜ ꯔꯨꯜꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯈꯤꯕ ꯑꯊꯧꯕꯁꯤꯡ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯃꯦꯖꯔ ꯖꯦꯅꯔꯦꯜ ꯑꯥꯔꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯅꯤ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯅꯥ ꯐꯕ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯗꯨꯅ ꯅꯤꯡꯁꯤꯡꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯄꯥꯡꯊꯣꯛꯆꯔꯤ ꯃꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯀꯠꯊꯣꯛꯄ ꯃꯅꯤꯄꯨꯔꯒꯤꯗꯃꯛ ꯑꯃꯁꯨꯡ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯅꯕꯒꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕ ꯋꯥꯈꯜꯂꯣꯟ ꯑꯗꯣ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯪꯍꯧꯅ ꯅꯤꯡꯁꯤꯡꯗꯨꯅ ꯅꯤꯡꯈꯥ ꯇꯝꯅ ꯂꯩꯕꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯑꯃꯁꯨꯡ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯐꯩ ꯍꯥꯏꯅ ꯈꯟꯕ ꯑꯗꯨꯒꯨꯝꯕ ꯐꯥꯔꯁꯤꯒꯤ ꯈꯣꯡꯒꯣꯏ ꯍꯨꯛꯈꯤꯕ ꯅꯨꯃꯤꯠ 13 ꯑꯥꯒꯁꯠ ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯉꯁꯤ ꯑꯣꯕꯖꯥꯔꯕꯦꯁꯟ ꯇꯧꯔꯤꯕꯁꯤ ꯃꯁꯤꯒꯤ ꯅꯤꯡꯁꯤꯡꯕ ꯑꯃꯁꯨꯡ ꯍꯧꯔꯛꯂꯤꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟ ꯇꯨ ꯖꯦꯅꯦꯔꯦꯁꯟꯗ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯑꯃꯁꯨꯡ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯃꯁꯨꯡ ꯅꯤꯡꯁꯤꯡꯅꯅꯕ ꯂꯩꯕꯥꯛꯀꯤ ꯋꯥꯈꯜ ꯈꯟꯅꯅꯕ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯅꯕꯒꯤꯗꯃꯛꯇ ꯉꯁꯤ 13 ꯑꯥꯒꯁꯠ ꯄꯦꯇ꯭ꯔꯣꯏꯠꯁ ꯗꯦ ꯑꯁꯤ ꯑꯩꯈꯣꯏꯅ ꯄꯥꯡꯊꯣꯛꯆꯕꯅꯤ